ngasi akhoi ayambane yam pamnaba topic Egypt ki matangda fact khara puduna lakjare punna khangminarasi. Number 1 Ariba matamgi pyramid sing ayambadi Pharaoh haina khangnaba Egyptian ningthau amadi makhoi imung manungi mongfam oina sakhibane. Ngasi fau Egypt dagi fangkhiba pyramid masing se chamga kuntramuk sure. Number 2 Egyptian sing na afterlife haidi siraba matungi punsibu yam maru oina launarame. Masigi khudam hairagadi makhoina asiba hakjang sing patha pumthakhidnaba mummification haiba process torba matung hakjang sing du checksina ku manungda haplamba asine siraba matungi khongchet pukhinaba acha athak haira amadi yu yauna fumlamba thengnai. Number 3 khwaidagi chawba Egyptian pyramid se Giza da laiba pyramid of Khufu haribasine. Masigi structure asi America gi Empire State Building taratruk mukalumba manai. Number 4 Egyptian nupa amadi nupi sing loinamak ke mauba pamnarame. Mitta thavada sijanaba asangba machugi eye makeup tuna kori dagi sabane. Amuba machugi eyeliner sina misi ta khairaga sembane. Akepot sing se nungsa maisa dagi ngakthok pibada natana asok apan thuna oisinhanba ngambagi shakti cheli haina su thajanarame. Number 5 Mami sing da yelamliba bandage asi mapung fana tingthokladi 1.6 km sangba faw yawi. Number 6 Egyptian singi hieroglyph haina khangnaba mayek singse masing chatret hena yame. Number 7 Ariba matamgi Egyptian sing lai lishing anirom latnarame. Makhoi tha thawan michaki lai dagi horaga khudong thiba amadi kupnomgi lai fawa thajanaramba jati ne. Punsigi khan kaidanabagi damak makhoi lai masing sunaba khoiramame. Number 8 Egyptian sing na hodong se yamna sengba lai gumba jibani hadana thajanarame. Imung ayambana afaba mangol fangnabagi damak haudong loinarami hai. Number 9 Haujik matamgi ludo chess ka hairap manana ariba matamgi Egypt su Senate ko board game asi sanarame. Aikhoina soka sanabadugum chaitek sing sizinaduna maru chatpa game makhal amane. Number 10 Aikhoina haujik sizinariba potlam kaya Egyptian sing na puthok pirambane. Khudam oina che kolom so waikhu asina chingbatanatana Egyptian sing chinya sengbada toothpaste sizinarme. Number 11 Queen Cleopatra si Egypt ka mari leina jaragasu mahak Egyptian di natte. Maramdi mahak si Alexander the Great hariba Macedonian ningthausigi Lieutenant Ptolemy ga e mari thoknai. India dasu Gupta dynasty Mughal dynasty haidana ningthaugi imung manungi charol surol makha chathauna lebak ngaklam bagum Cleopatra hoigi Ptolemaic dynasty nasu Egypt 323 dagi 30 BCE fau palamkhi. Egypt lengak charagasu makhoi Greek ki culture amadi wakhalon ngakna chalame. Panbaya badi Ptolemaic dynasty gi khwaidagi ihan han Egyptian marol ngangba member si Queen Cleopatra ne. Number 12 Egyptian nupi sing nupadagi hanthai haina mayamna khanaragasu sel thum amadi aingi oiba matang kharadadi maning makha tamba phangjarame. Lan thum leibe yonba will semba amadi contract inabagi hak makhoida lei. Chakhalami hainariba ariba Greece tadi nupi sing makhoi nupa singi maran oirame. Adubu Egyptian nupi sing di luhonglaba nupa khainaba yabatanatana nauna amuk luhongbagi hak leirami su hairi. Number 13 Lai oina yekthoklaga thamlamba Egyptian ningthau singsi ubada tanap yam fit oiba mali adubu makhoi beer wine WT khohina chingma yam pamna cha thak tawrame. Hairiba sing sidi chini gi saruk yam wangbanina makhoi gi makhwang phajana noi chawramgani hairi. Mami examine tawduna yengbadagi ningthau sing masamau faramde noirambaga loinana diabetes su narami haiba khanglakhi. Ngasigi wahang Egypt ka mari leina ba khuding makpu yamna ngaujabasi kari kauge haibiramo.